लायेंगनब पुखलकप बंदी नानथोक्तुना चेलुरे कोना थंगद उथक्तगी फारे सोशल मीडियादा वाचोय ngang कमेंट पीरुब नुपा अमसु पुलिसना मयुमदगी सोंगतख्रे थौरी यान्दुना सिजनब होनरंबा बंदी अमा मसा लायेंगनब सजीवा जेलदगी जेनिम्स हॉस्पिटल दा पुखलकलगा हॉस्पिटल मनुंगदगी लोना चेनखिबदगी जेलगी सिक्योरिटी याउना पुलिसिंग ngayak humang pokchaubi kanarure tungda akanba section thorang lokotuna thiba humbagi thabak chatharaba matung amuka na phagat pangamkhre hiram asigi matangda press na phangba pauda nanthokuna sena bahona ramba bandi adugi mameng ningthaujam gandaras kauwe masagi chahi kulumdoi rom sure maha kumbi dagi nihai re mahak tha asigi ahan basayolda kumbi police ki kangbu amana gari huran bagi case amaga mari leinana phagat laba matung sajiwa jail da thamlakhiba nei mahak ngasi ayuk jail manungda thori yanduna season ba honarambadage kalhauraba matung jenimsta laikana ba pukhalakhiba nei adubu ayuk pung 13 minute 13 rom tarakpa duaida ningthogjam gandaras hospital gi mi chinbagi khudong chaba lauraga mafam adudagi nanthokuna senkhiba nei ningthogjam gandaras nanthokuna senkhre haiba khangbadagi Imphal East police ki kangbuna hospital gi akoiba mafam sing question duna thamlaba matung thiba humbagi thabak chathabada ningthaujam gandaras Imphal East District Police ke SP office manakta laiba traksang amagi manakta hauba upambi amagi mathakta lotuna lairambadagi police ki kangbuna phagat pangam khibani haire nakalamarom da Manipur gi chief minister N Biren na social media da thagat pa post amada for yoning laga yongane chaning laga sagane nawalaude sanyung thakpa BJP party haina comment pirubam yoyama police na phagat khre haire pawasina makhata na hai farabam yoyadu Laisram malem nganba chahi kungani thoi apokpa Laisram herojit kauwe waiton mamang laikai dagi ni haire mahak ngarang nungthil pung amaga minute 13 taba matamda haingang police ki kangbu amana masagi mayumdagi fagalaba matung case ama lakhot khre haire faraba Laisram malem nganba na tha asigi manga da chief minister N Biren na Facebook post war on drugs ka mari lainana isa phatabagi hidak leitabane sumkhrabane ahallaman na hairamba wani haiba post amada Laisram malem nganbana for yoning laga yongane chaning laga chagane nawalaude sanyung thakpa BJP party haina comment pirakpa thengnabadage BJYM ge state president Manohar Mayum Barisna haingang police ta waka cherolama pisin khibagi matungin na malem nganbu phagat khibani haire charu mai thabigano phaubai mafam da lopu sing ahing yarek piyo lewa hauji tampaki mafam ayamba labuk ta phau yai ba honare hauki bachahi khara da phaubai mai thadok lambagi thangoi sokpa thogdo kaya thokre maramasina handak sahi ge phaubai phattaba mi na mai thakidana ba phaubai mafam da laupuna ahing lekpi yu haiduna lamding educated welfare association lewa lamding Thobal district na Manipur gi lomi miyam da appeal tawrakle lewa gi cherola man hai loyai ba loide haiduna loyai phamda leiba charu mai thabigano atopa phaubai singda mai wairak tuna mai chakpa yai amade nungsit nungsa su sengandana ba maram ohelle leipak leihau su mangal le amaromda phau singliba tractor singna labuk tagi lambi da kakhalakpa matamda chaka da paglakpa leikhom sing lokthok piyo sorok ta leikhom ta haurabade gari macha thoba miyoi sing accident thokpagi khudong chada ba thokani haire aroi bada tabiri ba pumnamak pu thagat chare